ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯛꯆꯥ ꯐꯖꯗꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯥꯟꯗꯒꯤ ꯁꯈꯤꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯤ꯫ ꯍꯥꯏ ꯇꯣꯝꯕꯤꯌꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯥꯎꯅ ꯉꯥꯡꯖꯔꯤ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯇꯨꯝꯕꯒ ꯆꯥꯕꯒꯗ ꯇꯧꯗꯨꯅ ꯂꯩ꯫ ꯈꯔ ꯊꯕꯛ ꯁꯨ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯅꯠꯇꯦ꯫ ꯇꯨꯝꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯉꯥꯡꯉꯨꯔꯒꯅ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯈꯨꯝꯃꯛꯀꯅꯤ꯫ ꯃꯃꯥꯅ ꯃꯄꯥꯟꯗ ꯀꯧꯕ ꯉꯥꯡꯕ ꯇꯧꯔꯤꯕ ꯑꯗꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯇꯨꯝꯅ ꯃꯀꯣꯛꯀꯥꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯇꯨꯅ ꯎꯏꯔꯨꯝ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯑꯩꯁꯦ ꯀꯧꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯏꯔꯨꯝ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯆꯥꯅ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯕ ꯑꯁꯤꯗ ꯃꯆꯥꯒꯤ ꯀꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯀꯜꯂꯛ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ? ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯁꯠ ꯍꯧꯒꯠꯂꯛꯏ꯫ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯏꯁꯧ ꯂꯥꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯇꯣꯝꯕꯤ ꯏꯪꯕꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯨꯞꯆꯤꯟꯗꯨꯅ ꯀꯔꯤꯁꯨ ꯍꯦꯛ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯁ ꯏꯪꯉꯤꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯍꯧꯒꯠꯇꯣꯏꯅꯣꯕ? ꯏꯃꯥꯁꯤꯁꯨꯅꯦ ꯏꯪꯊꯝꯊꯥ ꯑꯁꯤꯗ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯃꯨꯆꯣ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯁꯈꯤꯗꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯪ ꯉꯁꯤ ꯌꯥꯝ ꯏꯪꯉꯤ ꯅꯠꯇ꯭ꯔꯥ? ꯑꯃꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯏꯪꯉꯦ ꯌꯥꯝꯅ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯏꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯪꯉꯦ ꯏꯃꯥ, ꯏꯪꯉꯦ ꯍꯥꯏꯕꯅꯦ, ꯐꯩꯖꯨꯞꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ, ꯑꯩ ꯍꯧꯒꯠꯂꯛꯑꯒꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯆꯥꯅ ꯆꯤꯡꯂꯤꯕ ꯑꯗꯨ ꯉꯝꯗꯅꯕ ꯐꯩꯖꯨꯞ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯍꯟꯗꯛꯇꯤ ꯏꯁꯧ ಲಾಂದುꯅ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯨꯞ ꯄꯤꯔꯛꯑꯣ ꯍꯧꯒꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯤꯔꯛꯑꯅꯨ꯫ ꯑꯩꯁꯨ ꯉꯁꯤꯗꯤꯅꯦ ꯁꯨꯛꯍꯧ ꯍꯧꯒꯠꯂꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏꯁꯨ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯆꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯈꯨ ꯀꯥꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ꯫ ꯐꯩ ꯅꯪ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯆꯥꯛ ꯑꯃꯇ ꯄꯤꯖꯔꯣꯏ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯃꯥꯅ ꯂꯪꯁꯤꯜꯂꯛꯂꯤꯕ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯇꯣꯝꯕꯤꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯆꯥꯛ ꯄꯤꯖꯔꯣꯏ ꯀꯥꯏꯅ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ, ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨꯝꯁꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯊꯝꯃꯝꯒꯅꯤ꯫ ꯁꯣꯟꯅ ꯃꯊꯟꯇꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯈꯤ ꯇꯁꯦꯡꯅꯃꯛ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯍꯥꯞꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯈꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯈꯣꯠꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯆꯠꯄ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯕ ꯃꯇꯨꯡ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯕꯨꯛꯇꯨꯁꯨ ꯆꯥꯛ ꯂꯥꯝꯕꯒꯤ ꯒꯨꯔꯨ ꯈꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯥꯛꯇꯨꯅ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯅ ꯌꯦꯡꯕꯗꯗꯤ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯕꯨꯛ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯣꯕ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯝꯇ ꯈꯥꯛꯇꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥꯒ ꯑꯝꯇ ꯄꯤꯖꯅꯤꯡꯗꯕ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯋꯥ ꯉꯥꯡꯖꯩ ꯍꯥꯏꯕꯇꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯆꯥꯛ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯒꯠꯈꯤꯒꯗ꯭ꯔꯥꯅꯦ? ꯊꯣꯡꯉꯣꯏꯗ, ꯀꯥꯟꯅꯗꯦ, ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ꯫ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯦꯝꯕꯤ ꯍꯣꯏꯁꯨ ꯃꯄꯥꯟꯗ ꯆꯥꯛ puthoktuna mama macha makhoi punna chak chaba haubuda mangairam tombi madi thembi hoi hek yaurakpaga somangda nungsa yaiduna chak charibadu ubada machinda tapna solami chakala makan sida phanadum tan jari
ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯊꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯦꯝꯕꯤ, ꯀꯩ ꯏꯟꯖꯥꯡꯅꯣ? ꯊꯦꯝꯕꯤꯁꯨ ꯇꯣꯝꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ, ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁꯤꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯤꯅ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦꯗꯤ ꯈꯨꯝꯗꯦ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯇꯨꯅ ꯂꯩꯅꯦ꯫ ꯊꯦꯝꯕꯤ ꯅꯣꯛꯇ ꯌꯥꯗ꯭ꯔꯗꯧꯅ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ, ꯌꯥꯝ ꯍꯥꯎꯇꯦꯗ꯫ ꯑꯌꯥ, ꯅꯣꯏ ꯍꯪꯒꯥꯝ ꯊꯣꯡꯕꯣꯏꯔꯦ? ꯑꯩꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯊꯦꯝꯕꯤ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯇꯨꯅ, ꯌꯥꯝ ꯍꯥꯎꯇꯦꯗ ꯇꯣꯝꯕꯤ, ꯑꯩꯁꯨ ꯆꯥꯗꯧ ꯇꯜꯂꯕꯅꯤ, ꯁꯨꯝ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯥꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯆꯧꯕꯤꯗꯨ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯆꯥꯁꯤ ꯂꯥꯎꯗꯅ ꯅꯪꯁꯨ꯫ ꯇꯣꯝꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯦꯝꯕꯤꯅ ꯇꯥꯍꯥ ꯇꯥꯍꯥ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯥ ꯀꯩꯁꯨ ꯇꯥꯅꯤꯡꯉꯝꯃꯣꯏꯌꯦ꯫ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯍꯟꯗꯛꯇꯤ, ꯑꯩꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯈꯔ ꯆꯥꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯊꯦꯝꯕꯤ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯝꯃꯤ꯫ ꯆꯧꯕꯤꯁꯨ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯥꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯛꯏꯗꯨꯅ? ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯒꯦ ꯂꯩꯇꯦ꯫ ꯊꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯆꯥꯛꯀ ꯂꯥꯝꯕꯒ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯊꯦꯝꯕꯤꯗꯤ ꯇꯣꯝꯕꯤꯒꯤ ꯈꯨꯆꯥ ꯑꯁꯤꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯥ ꯌꯥꯎꯔꯗꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯅꯤꯁꯦ, ꯑꯗꯨꯝ ꯈꯪꯉꯕꯅꯤ, ꯃꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ꯫ ꯆꯧꯕꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯇꯣꯝꯕꯤ, ꯏꯃꯥꯒꯤ ꯍꯪꯒꯥꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯌꯥꯝ ꯍꯥꯎꯏ ꯏꯃꯥ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯍꯪꯒꯥꯝꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯖꯔꯛꯇ꯭ꯔꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯊꯦꯝꯕꯤꯗꯤ ꯃꯁꯥꯅꯒ ꯈꯔ ꯆꯥꯕ ꯇꯞꯆꯕꯒ ꯇꯣꯝꯕꯤꯅꯒ ꯆꯥꯕ ꯊꯨꯕꯒ ꯃꯥꯒꯤ ꯁꯔꯨꯛ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯈꯔ ꯆꯥꯔꯗꯤ ꯌꯥꯔꯦ, ꯍꯧꯒꯠꯈ꯭ꯔꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯧꯕꯤꯗꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ, ꯍꯩ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯤ ꯅꯪꯕꯣ? ꯏꯃꯥ, ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ, ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ꯫ ꯆꯧꯕꯤ ꯇꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯇꯣꯝꯕꯤ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ꯫ ꯇꯣꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯃꯥ, ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ, ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ, ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯦꯝꯕꯤꯗꯤ ꯇꯣꯝꯕꯤꯅ ꯆꯥꯔꯤꯕ ꯑꯗꯨ ꯍꯥꯏꯕꯁꯨ ꯉꯝꯗ ꯁꯨꯛꯅꯛ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯧꯕꯤꯁꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯔꯣꯗꯅ, ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯆꯥꯛꯑꯣꯕꯣ꯫ ꯑꯣꯑꯦ ꯑꯩ, ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯆꯧꯕꯤꯁꯨ ꯀꯩꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯊꯦꯝꯕꯤꯅ ꯆꯒꯨꯝ ꯁꯦꯡ ꯈꯣꯠꯇꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯌꯥꯎꯗ ꯌꯥꯗꯒꯨꯝꯅ ꯌꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯆꯒꯨꯝ ꯑꯗꯨ ꯁꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯅꯪꯕꯨ ꯅꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯕ? ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯤꯗꯨ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ, ꯆꯥꯔꯛꯏꯗ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯣꯏ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯆꯥꯕꯒꯤ ꯋꯥꯅꯤ꯫ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯕꯕꯨ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯆꯥꯅꯕ꯭ꯔꯣ? ꯑꯩꯗꯤꯅꯦ, ꯏꯟꯁꯥꯡ ꯍꯥꯎꯔꯗꯤ ꯆꯥꯛ ꯅꯣꯡꯃꯗ 3-4ꯔꯛ ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯤ꯫ ꯉꯝꯅꯤ ꯅꯪ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯅꯣꯏꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯁꯤꯔ ꯈꯪꯗꯦ ꯂꯥꯛꯑꯒ꯫ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯒ ꯆꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯌꯨꯝꯗ ꯑꯗꯨꯝ ꯆꯥꯖꯧ꯫ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯕꯦꯝꯃ, ꯑꯩ ꯀꯩꯁꯨ ꯅꯣꯏꯗ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯣꯏꯀꯣ, ꯄꯥꯈꯠꯀꯅꯨ꯫ ꯄꯥꯈꯠꯄꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯕ ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ, ꯅꯪꯅ ꯑꯩ ꯄꯤꯖꯅꯤꯡꯗꯕꯗꯣ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯆꯨꯝꯂꯕ ꯀꯧꯕꯅꯤꯅ ꯊꯦꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯤꯁꯨ ꯋꯥꯗꯣ ꯃꯥꯅ ꯑꯣꯏꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯊꯨꯅ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ, ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯕꯅꯤ, ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ꯫ ꯊꯦꯝꯕꯤ ꯃꯊꯟꯗ ꯇꯣꯝꯕꯤ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯝꯃꯤ, ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ, ꯃꯌꯨꯝꯗ ꯀꯩ ꯊꯕꯛ ꯂꯩꯗꯅ, ꯃꯌꯨꯝꯗꯒ ꯍꯟꯅꯤꯡꯕꯒ ꯁꯥꯏꯅꯦ, ꯃꯊꯤꯕꯣꯡ ꯏꯔꯥꯎ ꯂꯥꯎꯒꯩ꯫ ꯁꯣꯟꯅ ꯊꯕꯛ ꯇꯧꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯍꯥꯏꯅ ꯑꯅꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨ ꯆꯦꯛꯃꯨꯛ ꯂꯥꯎꯔꯝꯗꯦ꯫ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅ ꯑꯣꯏꯕ ꯇꯥꯏ꯫ ꯇꯣꯝꯕꯤꯁꯨ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜꯗ ꯇꯦꯛ ꯇꯦꯛ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏ
ꯁꯥꯖꯕ ꯄꯤꯛꯇꯛ ꯇꯧꯕ ꯀꯣꯟ ꯃꯆꯥ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯅꯦꯛ ꯁꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅ ꯃꯇꯝꯁꯨ ꯈꯪꯍꯧꯗꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯠꯐꯝꯗ ꯍꯦꯛ ꯌꯧꯕꯒ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ ꯂꯩꯍꯥꯎꯒ ꯊꯥꯔꯤꯛꯀꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯒ ꯊꯥꯔꯤꯛꯀꯗꯤ ꯇꯣꯝꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯑꯅꯤꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥ ꯉꯥꯡꯗꯨꯅ, "ꯅꯣꯏꯅꯤ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯤ꯫ ꯑꯩꯁꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯥꯟ ꯆꯞ ꯆꯥꯔꯤ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯊꯣꯛꯂꯦꯛꯇ ꯐꯝꯖꯤꯜꯂꯤ꯫ ꯊꯥꯔꯤꯛ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯦ, ꯈꯤꯇꯪ ꯆꯥꯖꯕꯁꯤꯗ." ꯇꯣꯝꯕꯤꯗꯤ ꯊꯥꯔꯤꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕ ꯁꯤꯡꯖꯨ ꯑꯗꯨ ꯍꯦꯛꯇ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯈꯤꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯍꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯒ ꯊꯥꯔꯤꯛꯀꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯕꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯅꯤ ꯆꯪꯂꯛꯄ ꯑꯁꯤꯗ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯔꯝꯕꯗꯒꯤ ꯇꯞꯂꯤ ꯑꯃꯨꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯗꯤ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯦ, ꯁꯤꯡꯖꯨ ꯈꯔꯒ ꯕꯣꯔꯥ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ." "ꯍꯣꯏ ꯏꯕꯦꯝꯃ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ." ꯊꯥꯔꯤꯛꯇꯤ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯂꯩꯍꯥꯎꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ "ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯅꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯀꯩꯅꯣꯕ ꯈꯜꯂꯝꯗꯣꯏꯁꯦ." ꯑꯅꯤꯗꯨꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯈꯣꯟꯖꯦꯜꯒ ꯀꯜꯂꯞ ꯇꯧꯅ ꯑꯅꯤ ꯑꯗꯨꯗ ꯁꯨꯛꯌꯦꯡꯗꯤ ꯌꯦꯡꯗꯕꯤꯗ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯑꯅꯤ ꯑꯣꯕ, ꯆꯤꯔꯣꯜꯒ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯅꯤꯅꯦ." ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯂꯩꯁꯥꯕꯤ ꯎꯕꯗ ꯂꯛꯅꯅꯤꯡꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯜꯂꯞ ꯌꯦꯡꯗꯨꯅ ꯂꯛꯅꯔꯛꯏ꯫ "ꯁꯤꯡꯖꯨ ꯂꯩꯕꯤꯔꯝꯃꯨꯔꯣ ꯂꯩꯁꯥꯕꯤ?" ꯊꯥꯔꯤꯛꯀ ꯂꯩꯍꯥꯎꯒꯗꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅꯒ ꯍꯪꯖꯤꯜꯂꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯀꯣꯛ ꯂꯩꯔꯝꯃꯣ, ꯑꯩꯈꯣꯏꯗ ꯍꯪꯉꯒ ꯂꯩꯇ꯭ꯔꯁꯨ." ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯌꯥꯔꯅꯤꯌꯦ ꯂꯩꯇ꯭ꯔꯁꯨ." ꯇꯣꯝꯕꯤ ꯂꯩꯍꯥꯎꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯅ ꯌꯥꯔꯁꯨ ꯑꯩꯗꯤ ꯌꯥꯗ꯭ꯔꯤ." ꯂꯩꯍꯥꯎꯒ ꯊꯥꯔꯤꯛꯀꯗꯤ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯞꯇꯦꯗ ꯈꯥꯛꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯁꯤꯡꯖꯨ ꯆꯥꯕꯗ ꯐꯥꯎꯕ ꯆꯥꯈꯣꯝ ꯆꯥꯎꯅ ꯍꯨꯛꯂꯒ ꯆꯥꯔꯤꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏꯅꯦ ꯀꯥꯏꯅ ꯅꯈꯣꯟ ꯅꯋꯥ ꯏꯆꯥꯎ ꯆꯥꯎꯔꯅꯤ, ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ." "ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯀꯥꯏꯕ ꯋꯥ ꯅꯠꯇꯦ. ꯑꯗꯨꯕꯨꯕ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯅꯤ, ꯃꯤꯁꯨ ꯂꯩꯁꯥꯕꯤꯅꯤ." ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯗ ꯐꯜꯂꯞ ꯌꯦꯡꯗꯨꯅ, "ꯅꯪ ꯑꯃ ꯃꯤ ꯏꯀꯥꯏꯅꯤꯒ ꯈꯣꯠꯅꯤꯒ ꯋꯥ ꯉꯥꯡꯗꯣꯏꯒ ꯇꯜꯂꯕꯅꯦ ꯑꯩꯗꯤ." "ꯍꯣ, ꯇꯜꯂꯗꯤ ꯉꯥꯡꯒꯅꯨ." ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯅꯅꯕ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯇꯨꯅ ꯐꯥꯟ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯕꯣꯔꯥꯗꯨ ꯇꯞꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯕꯥꯅꯤ ꯁꯦꯜ ꯀꯌꯥꯝ ꯌꯥꯎꯔꯛꯀꯦ? ꯑꯩꯒꯤꯗꯤ ꯂꯨꯄꯥ 4ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ." ꯊꯥꯔꯤꯛ ꯏꯁꯨꯛ ꯁꯨꯛꯇꯨꯅ, "ꯆꯥꯕꯅ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯆꯥꯏ, ꯁꯦꯜꯅ ꯈꯤꯇꯪ. ꯅꯣꯏꯁꯨ ꯆꯥꯎ ꯀꯩꯅꯣ, ꯑꯩꯅ ꯆꯥꯅꯣ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅ ꯆꯣꯞꯅ ꯆꯥꯖꯅꯤꯡꯗꯕ." "ꯑꯗꯨꯗꯤ ꯆꯥꯕ ꯇꯥꯕꯅꯤ." "ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯒ ꯆꯥꯃꯤꯟꯅꯔꯣꯏꯁꯤ." "ꯍꯣꯏ, ꯆꯥꯃꯤꯟꯅꯔꯣꯏ." ꯂꯩꯍꯥꯎ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯨ, ꯃꯤꯅ ꯇꯥꯔꯒ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯁꯤꯒꯤꯗꯃꯛꯇꯕꯨ?" ꯂꯩꯍꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯄꯩꯊꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯥꯁꯨ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯌꯥꯔꯦ, ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯄꯤꯎꯔꯒꯦ." ꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯑꯌꯥꯎꯕ ꯂꯨꯄꯥ 4ꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯑꯌꯥꯎꯕꯗꯨ ꯄꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯥꯁꯨ ꯑꯅꯤꯗꯨꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯥꯔꯤꯛ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯆꯥꯕꯅ ꯅꯪꯅ ꯂꯣꯏꯅ ꯆꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯄꯥ 1 ꯍꯦꯟꯅ ꯄꯨꯊꯣꯛꯍꯟꯕ. ꯅꯪꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ."
ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯤꯠꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯆꯥꯃꯤꯟꯅꯗ꯭ꯔꯒ ꯐꯔꯦ, ꯅꯪꯒ ꯆꯥꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏꯅ꯫ ꯌꯥꯔꯗꯤ ꯐꯔꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯄꯥꯝꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯂꯩꯇ꯭ꯔꯒ ꯐꯔꯦ ꯀꯩꯅꯣ, ꯍꯣ ꯐꯍꯧꯔꯣ ꯅꯪꯗꯤ ꯅꯊꯟꯇ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯩꯍꯥꯎ, ꯆꯠꯂꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯗꯤꯅꯦ, ꯏꯕꯥꯅꯤꯁꯨ ꯁꯣꯏꯗꯅ ꯆꯥꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯁꯥꯎꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯣꯏꯒ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ, ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇ, ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯤꯟꯅꯔꯨꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ, ꯍꯦ ꯏꯁꯣꯔ, ꯑꯩꯒꯤꯁꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ ꯆꯥꯟꯕꯤꯗꯨꯅ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯆꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯅꯨꯄꯥ ꯑꯅꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯡꯗꯒꯤ ꯑꯣꯏꯅ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯈꯔꯒ ꯃꯤ ꯎꯁꯤꯠꯇꯕꯒ, ꯀꯔꯦꯝꯅꯕ ꯀꯟꯕꯒ, ꯃꯆꯤꯟꯒ ꯈꯔ ꯌꯥꯡꯕꯒ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯗꯣꯛ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ꯫ ꯅꯃꯥꯟꯅꯕꯤꯒꯤ ꯁꯔꯨꯛ ꯐꯥꯎꯕ ꯌꯥꯎꯅ ꯆꯥꯕꯒꯤꯅꯤ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ꯫ ꯇꯣꯝꯕꯤ ꯃꯥꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗ ꯁꯨꯛꯂꯞ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯗꯤ ꯇꯞꯅ ꯄꯥꯏꯈꯣꯝꯕ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ, ꯃꯤ ꯏꯀꯥꯏꯔꯅꯤ꯫ ꯏꯀꯥꯏꯅꯤ ꯏꯀꯥꯏꯖꯁꯅꯨꯍꯦ, ꯂꯩꯁꯥꯕꯤꯅ ꯆꯥꯕꯁꯨ ꯌꯥꯝ ꯆꯣꯞꯄꯗꯤ꯫ ꯍꯟꯗꯛꯀꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯥꯁꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯅꯔꯜꯅ ꯆꯥꯕ꯭ꯔꯣ? ꯆꯥꯅꯤꯡꯉꯒ ꯆꯥꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯅꯊꯧ ꯅꯠꯇꯦ꯫ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯕꯗꯤꯅꯦ, ꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯈꯨꯄꯥꯛꯅ ꯈꯪꯍꯧꯗꯅ ꯊꯥꯔꯛꯄ ꯑꯁꯤꯗ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯇꯣꯝꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯆꯧꯕ ꯑꯗꯨꯅ ꯇꯣꯝꯕꯤꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯀꯠꯂꯛꯄꯒ ꯊꯣꯏꯕ ꯃꯥꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯃꯥꯒꯨꯝꯕ ꯂꯩꯁꯥꯕꯤ, ꯆꯥꯒꯟꯕꯤ, ꯆꯥꯛꯆꯥ ꯏꯊꯛ ꯐꯖꯗꯕꯤ ꯃꯥꯒꯨꯝꯕꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯇꯥꯎ, ꯌꯥꯔꯦ ꯈꯔ ꯇꯞꯊꯧ, ꯃꯍꯥꯛꯁꯦ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯐꯠꯇꯦ꯫ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯕꯅꯤ꯫ ꯑꯁ, ꯌꯥꯔꯦꯕ ꯏꯇꯥꯎ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯟꯗꯛꯇꯤ ꯇꯣꯝꯕꯤꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯅꯪꯅ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯗ ꯑꯃꯨꯛꯇ ꯃꯈꯨꯠꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯈꯨꯠꯇꯨꯅ ꯊꯥꯕ ꯉꯝꯂꯕꯅꯤꯅꯦ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯍꯦꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯍꯥꯏꯔꯛꯎꯅꯦ, ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯕ? ꯄꯥꯏꯈꯣꯝꯕꯗꯤ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯁꯥꯎꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅꯒꯤ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯍꯟꯗꯦ, ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯄꯥꯛ ꯈꯛꯇ ꯊꯥꯔꯒ ꯇꯣꯛꯏꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯁꯥꯡꯕꯗꯨꯒ ꯀꯩꯒ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯗꯤ ꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯊꯑꯣꯏꯀꯤ ꯃꯥꯟꯅꯔꯒ ꯈꯠꯅꯒꯦ ꯇꯧ꯫ ꯏꯇꯥꯎ, ꯐꯥꯔꯤꯗꯨꯝꯗ ꯊꯥꯗꯣꯛ, ꯄꯥꯏꯈꯣꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ꯫ ꯇꯣꯛꯑꯣ, ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ꯫ ꯃꯤ ꯌꯦꯡꯅꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯈꯔ ꯈꯖꯤꯛ ꯇꯞꯊꯔꯛꯏ꯫ ꯊꯣꯏꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯁꯥꯎꯅ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ, ꯋꯥ ꯉꯥꯡꯗꯨꯅ꯫ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯕꯨ ꯆꯥꯒꯟꯕꯤ ꯀꯥꯏꯅ, ꯃꯥꯗꯤ ꯆꯥꯒꯟꯗꯕꯒꯤ ꯇꯥꯏꯞꯇ꯫ ꯃꯁꯤ ꯄꯨꯝꯕ ꯃꯗꯨꯒꯤ ꯊꯥꯔꯤꯛꯀ ꯂꯩꯍꯥꯎꯒꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯗꯨꯛ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯥꯏ, ꯀꯅꯥꯒ ꯑꯃꯨꯛ ꯈꯠꯅꯔꯛꯑꯦ? ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯛꯏ꯫ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅ ꯍꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦꯍꯦ? ꯅꯪꯕꯨ
ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯅ ꯈꯠꯅꯔꯤꯕꯗꯨꯕꯨ ꯀꯤꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯕ? ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯏꯁꯣꯔꯅ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯝꯕ ꯈꯛꯇꯅꯤ. ꯅꯪꯅꯗꯤꯅꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯕꯗꯤ ꯈꯛ ꯌꯥꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯇꯜꯂꯤꯗ. ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄ ꯋꯥ ꯉꯥꯛꯇꯁꯨ ꯉꯥꯡꯉꯤ. ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯤ ꯈꯠꯅꯔꯤꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯕ? ꯇꯥꯏꯅꯔꯛꯄ ꯅꯠꯇꯦ. ꯏꯃꯥꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯑꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯔꯨꯕꯒꯤꯅꯤ ꯉꯁꯤ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯆꯥꯒꯟꯕꯤ ꯍꯥꯏꯔꯝꯃꯤꯁꯦ. ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯤ? ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯍꯥꯞꯇꯕ ꯇꯥꯕ. ꯑꯗꯨꯒ ꯏꯕꯦꯝꯃ, ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯕꯅꯤ, ꯃꯤꯌꯥꯝ ꯇꯤꯜꯂꯕꯗꯤ ꯐꯖ ꯐꯖꯅ ꯆꯥꯎ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯂꯧꯗꯦꯅꯦ ꯅꯪ. ꯑꯩꯁꯨ ꯐꯖꯅ ꯆꯥꯔꯤꯅꯤ, ꯃꯣꯏꯅ ꯇꯞꯅ ꯆꯥꯖꯕꯩꯅꯤ. ꯃꯣꯏꯅ ꯇꯞꯅ ꯇꯞꯅ ꯆꯥꯔꯦ, ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯕꯅꯤꯅ. ꯀꯗꯥꯏꯗꯒꯤ ꯅꯪꯒ ꯆꯥꯃꯤꯟꯅꯕ ꯄꯥꯝꯂꯨꯅꯤ? ꯏꯃꯥ ꯑꯣꯏꯔꯁꯨ ꯄꯥꯝꯂꯣꯏ. ꯃꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯃꯥꯗ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ. ꯆꯥꯎꯕꯤꯁꯨ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅꯣ? ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯏꯃꯥꯗ ꯍꯩꯅꯕꯤꯌꯨ ꯍꯥꯏꯗꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯆꯥꯎꯕꯤꯁꯨ ꯃꯆꯥꯕꯨ ꯇꯥꯅꯅꯕ ꯂꯥꯎꯍꯧꯔꯤ. ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯁꯤ ꯑꯝꯇ ꯂꯣꯏꯁꯟꯃꯤꯟꯅꯈꯤꯁꯤꯅꯦꯍꯦ. ꯇꯣꯝꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯂꯥꯎꯔꯛꯏ. ꯑꯩ ꯉꯝꯃꯔꯣꯏ, ꯅꯪ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯧ. ꯐꯩ, ꯅꯪ ꯆꯥꯛꯀ ꯄꯤꯖꯔꯣꯏꯀꯣ. ꯍꯟꯗꯛꯇꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯝꯗꯦ. ꯇꯣꯝꯕꯤ ꯃꯃꯥꯅ ꯉꯥꯡꯍꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯔꯝꯗ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯈꯤꯕ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯜꯂꯝꯃꯤ. ꯑꯩꯕꯨ ꯅꯨꯄꯤꯅꯦꯅ ꯃꯥꯅ ꯎꯁꯤꯠꯇꯕ, ꯃꯊꯪꯒ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯕ. ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯗꯅ ꯊꯥꯒꯤ. ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ. ꯑꯃꯨꯛꯁꯨ ꯊꯣꯏꯕꯕꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯒ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤ. ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯈꯔꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤ. ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯒꯨꯝ ꯇꯧꯏ. ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯥꯖꯤꯟꯖꯔꯝꯃꯤ. ꯑꯁ, ꯑꯩꯁꯤꯕꯨ ꯀꯥꯏꯗꯒꯤ ꯋꯥꯈꯜ ꯖꯥꯠ ꯍꯦꯛꯇ ꯈꯜꯂꯛꯄ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯛ ꯑꯃꯨꯛ ꯊꯥꯖꯤꯟꯖꯔꯝꯃꯤ. ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯃꯥꯗꯤ ꯀꯟꯅ ꯁꯥꯎꯔꯤ. ꯉꯁꯤ ꯑꯁꯨꯛ ꯊꯤꯅ ꯇꯣꯝꯕꯤ ꯃꯥꯅ ꯂꯥꯛꯆꯈꯤꯕ ꯑꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯝꯃꯤ. ꯐꯩ, ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯈꯪꯉꯤꯗꯅ, ꯃꯥ ꯃꯊꯪꯒ ꯊꯦꯡꯅꯈꯤꯁꯅꯨ. ꯋꯥꯗꯨꯁꯨ ꯉꯥꯡꯅ ꯈꯨꯗꯨꯝ ꯆꯦꯖꯦꯠ ꯇꯥꯁꯤꯜꯂꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯊꯣꯏꯕ ꯃꯥꯗꯤ ꯉꯁꯤ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯅꯣꯛꯅ ꯍꯥꯏꯖꯔꯝꯃꯤ. ꯆꯥꯔꯤꯗꯨꯒ ꯃꯆꯤꯟ ꯀꯜꯂꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ. ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯃ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯏ ꯃꯥꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ. ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯊꯟꯇ ꯏꯀꯥꯏꯅ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯨꯗ ꯍꯧꯒꯠꯂꯝꯃꯤ. ꯆꯥꯎꯕꯤꯗꯤ ꯃꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯃꯆꯥ ꯉꯥꯏꯗꯕꯤꯗ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯝꯃꯤ. ꯇꯣꯝꯕꯤꯁꯨ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ. ꯆꯥꯎꯕꯤꯁꯤꯡ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯒ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯇꯧꯔꯛꯎ. ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯊꯕꯛ ꯌꯥꯝꯃꯤ. ꯇꯣꯝꯕꯤ ꯍꯥꯏꯔꯞ ꯁꯨꯛꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ. ꯉꯥꯏꯍꯥꯛꯇꯪ ꯏꯅꯤꯡꯇꯝꯅ ꯐꯝꯕꯁꯤꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ ꯏꯃꯥ ꯅꯪꯁꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯗꯨꯅ ꯆꯥꯎꯕ ꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯇꯝꯁꯨ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ. ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕ ꯇꯟꯕꯒꯤ ꯊꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯊꯦꯝꯕꯤꯁꯨ ꯁꯨꯃꯥꯡꯗꯨꯗ ꯃꯊꯟꯇ ꯍꯩꯅꯧ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯀꯨ ꯈꯣꯛꯂꯝꯕꯅꯤ. ꯇꯣꯝꯕꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯍꯥ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯇꯥꯞ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯇꯣꯝꯕꯤ ꯃꯥꯁꯨ ꯊꯦꯝꯕꯤꯅ ꯍꯩꯅꯧ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ
ꯊꯦꯝꯕꯤꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ! ꯍꯣ ꯊꯦꯝꯕꯤ! ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯊꯦꯝꯕꯤ ꯃꯥꯁꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯇꯨꯝꯂꯨꯕ ꯁꯥꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯇꯣꯝꯕꯤ? ꯅꯨꯡꯊꯤꯜꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯀꯩꯝ ꯂꯩꯇꯤꯌꯦ, ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯦꯝꯕꯤ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤ, ꯅꯪ ꯑꯗꯨꯝ ꯆꯥꯔꯨꯔꯣ, ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯇꯣꯝꯕꯤꯁꯨ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯦꯝꯕꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯇꯣꯝꯕꯤ ꯂꯥꯛꯄ ꯑꯗꯨꯗ ꯏꯍꯩ ꯍꯩꯅꯗꯅ ꯍꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯇꯣꯝꯕꯤ? ꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯏꯇꯟ ꯇꯟꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦꯗꯅ ꯂꯥꯛꯄꯅꯤ, ꯏꯊꯟꯇ ꯆꯥꯕꯁꯨ ꯇꯟꯕ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕꯤ, ꯑꯩ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯪ ꯑꯗꯨꯝ ꯆꯥꯔꯨꯔꯣ꯫ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯁꯨ ꯇꯜꯂꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯏꯀꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯂꯤꯛꯂꯥꯏꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯆꯥꯕ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯃꯨꯛ꯫ ꯉꯁꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯥꯔꯤꯛꯀ ꯂꯩꯍꯥꯎꯒꯁꯨ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯊꯥꯔꯤꯛꯅ ꯍꯥꯟꯅ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯩ ꯅꯪꯒ ꯆꯥꯃꯤꯟꯅꯕ ꯉꯝꯃꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯃꯤꯒꯤ ꯈꯟꯗ ꯅꯊꯟꯇ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯌꯥꯝ ꯌꯥꯝ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯍꯩꯅꯗꯦ, ꯑꯗꯨꯒꯅꯦ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯏ꯫ ꯇꯣꯝꯕꯤꯗꯤ ꯉꯁꯤ ꯊꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯒ ꯊꯥꯔꯤꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯒ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯄꯤ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯁꯤꯟꯊꯔꯛꯇꯨꯅ ꯑꯇꯣꯞꯄ ꯐꯝꯐꯝ ꯑꯃꯗ ꯃꯊꯟꯇ ꯐꯝꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯕꯦꯝꯃ, ꯀꯔꯤ ꯀꯔꯤ ꯄꯤꯔꯛꯎꯒꯦ? ꯇꯣꯝꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ, ꯁꯤꯡꯖꯨ ꯈꯛꯇ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ꯫ ꯍꯣꯏꯅꯦ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯇꯣꯝꯕꯤꯕꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯇꯤꯟꯕꯗ ꯆꯛꯆꯥ ꯏꯊꯛ ꯐꯖꯗꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯤ, ꯅꯠꯇ꯭ꯔ ꯂꯩꯍꯥꯎ? ꯃꯥꯅꯦ ꯃꯥꯅꯦ, ꯑꯩꯈꯣꯏ ꯐꯥꯎ ꯍꯦꯛ ꯍꯪꯒꯣꯏ ꯆꯛꯆꯥ ꯏꯊꯛ ꯐꯖꯗꯕꯤ ꯅꯨꯄꯤꯒ ꯆꯥꯃꯤꯟ ꯈꯣꯠꯃꯤꯟꯅꯕ ꯇꯧꯕꯁꯦ꯫ ꯑꯗꯨꯅꯤ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯐꯖꯅ ꯆꯥꯗ꯭ꯔꯤꯗꯣ ꯃꯃꯥꯏꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯑꯩ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯅꯍꯥ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯣꯝꯕꯤꯒꯤ ꯁꯤꯡꯖꯨ ꯑꯗꯨ ꯊꯅꯝꯗꯨꯅ ꯇꯣꯝꯕꯤꯗ ꯍꯟꯅ ꯀꯧꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯆꯥꯅꯅꯕꯗꯨ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯕꯤꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯋꯥ ꯁꯥꯗꯅ꯫ ꯆꯥꯔꯁꯤ, ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯛꯑꯣ꯫ ꯇꯣꯝꯕꯤ ꯃꯄꯤ ꯁꯤꯟꯊꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯊꯛ ꯌꯦꯡꯖꯔꯛꯏ꯫ ꯊꯣꯏꯕ ꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯔꯤ, ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯕꯤꯁꯨ ꯍꯟꯗꯛꯇꯤ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ, ꯁꯤꯡꯖꯨ ꯑꯗꯨ ꯇꯣꯠꯂꯝꯃꯤ꯫ ꯁꯤꯡꯖꯨꯗꯨ ꯇꯣꯠꯄ ꯂꯣꯏꯕꯒ ꯇꯣꯝꯕꯤꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯊꯣꯏꯕꯗ ꯐꯜꯂꯞꯇꯃꯛ ꯌꯦꯡꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥ ꯃꯈꯩꯒꯤ ꯃꯇꯧꯒꯨꯝ ꯆꯥꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ, ꯇꯞꯂꯤ ꯇꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯥꯔꯤꯛꯇꯤ ꯇꯣꯝꯕꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯗꯨꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯑꯁꯤ ꯎꯔꯒ ꯀꯜꯂꯛꯄꯣꯏ ꯀꯩꯕꯣꯏ ꯇꯣꯝꯕꯤꯕꯨ ꯏꯀꯥꯏꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ, ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯜꯂꯤ, ꯇꯤꯟꯅꯁꯟꯗꯣꯏꯒꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎ ꯌꯦꯡꯉꯨꯗꯅ, ꯅꯍꯥ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯕ ꯑꯗꯨꯗꯅ ꯃꯤꯅ ꯆꯥꯊꯣꯛꯈꯤꯅꯤꯅ ꯄꯥꯈꯠꯇꯅ ꯆꯣꯞ ꯆꯥꯔꯒ ꯉꯁꯤꯅ ꯅꯨꯄꯥꯒ ꯆꯥꯃꯤꯟꯅꯕꯗꯒꯤꯗꯤ ꯌꯥꯝꯅ ꯂꯦꯝꯖꯕꯤ ꯁꯥꯗꯅꯒ ꯆꯥꯏ ꯍꯥꯏꯕ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯥꯁꯨ ꯅꯣꯛꯄ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯨꯃꯤꯟ ꯆꯥꯔꯝꯕ ꯇꯣꯝꯕꯤꯁꯨ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯀꯨꯏꯅ ꯐꯝꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯆꯠꯊꯣꯛꯈ꯭ꯔꯕꯗ
Thoibusu Tombibu Tanarai. Thoibusu Tombibu Tanarakpana Ure, Tombina Makada Pamta, Hikik Launa Kaptuna Lady Badu. Thoibusu, Tombigi Manakta Changsilaktuna Hayai. Kapkano, Nangna Kapudu Pukjadi. Nangdi no Ogalabina Hina Pukji. Tombi Kapna Kapna Wa Pangang Jeremy. Aingon the Kapkano Haiba, Nango Ekikana Oirike. Nang so ibu karim na bachanga ina tro. Thoiba maso, Tombigum na ningang pamdaduna, Tombigi mamaya do tap na paiduna. Tombi na taitok pidraba piranga do, makut mang na taitok lai, aduga tap na mong hada hayai. Ay nangi ka na soide, adubo ay, nangi piranga dubu ubada, isase, leitafam kangde. Nang na do hayaga, ay nathazaga dro. Nang ay sakang na basunate. Chumi. Nang ay sa khangnadri. Adu oirabasu aina nangbu ngarang uba maktada aigi thamoida nangi mami takraba mali ai nangbu nungshirori atenba mikup khara asida thoibana haidorakliba wadu tabada tombidu thoibada ngakna yengduna leirami anidugi mataw adu khara laptakna thoibaga ngasai lakmina kiba paikhombana uraduna suklak tawna machinda hairami masinani dana ngarang mana nupi sigi michang changisidi Sidabu aina kamaina nupi asida laman kumdoino. Hoida, imanaba na nungsijaba nupida pataba tawba hongnade. Haina ani duda yengduna nokfet ka sutawrami. Asumna, numid adudagi, tombiga, thoibaga su nungsinarami. Tombi su hanagi chakcha ithak fajadaba adu su tawkidre haujikti. Masu masagi asoiba khangjarakduna semdoklami. Miga chamin thakminabadasu, masa tanana, mina ubada, Masa nali, chakcha ithak phajai haina nabagi mawongda chaba haibadu oikhirami.